ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯇꯅꯤꯁꯀꯥ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯨꯝꯍꯦꯟ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯍꯦꯟ ꯃꯃꯥ ꯃꯄꯥꯅ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯝꯍꯦꯟ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯄꯨꯝꯍꯦꯟ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯀꯦꯅꯁꯨ ꯌꯣꯛꯂꯛꯏ, ꯇꯧꯅꯤꯡꯕꯗ ꯇꯧꯍꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯀꯦꯅ ꯌꯣꯛꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯄꯨꯝꯍꯦꯟ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯀꯦꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕ ꯊꯕꯛ ꯑꯃꯠꯇ ꯍꯩꯇꯦ, ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯄꯨꯝꯍꯦꯟꯒꯤ ꯃꯃꯥ ꯃꯄꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯝꯍꯦꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯊꯛꯇ ꯃꯆꯦ ꯑꯃ, ꯃꯌꯥꯝꯕ ꯑꯃ ꯂꯩꯗꯅ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯃꯈꯥꯗ ꯃꯅꯥꯎ ꯑꯃ ꯂꯩꯗꯅ ꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯃꯊꯟꯇ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛ ꯇꯧꯅꯤꯡꯕꯗ ꯇꯧꯔꯝꯃꯤ꯫ ꯄꯨꯝꯍꯦꯟꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕꯒ ꯇꯣꯝꯕꯒꯁꯤꯗꯤ ꯐꯩꯕꯣꯛꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯃꯔꯝꯅ ꯈꯪꯗꯕ ꯌꯥꯎꯔꯕꯁꯨ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯔꯛꯂꯕ ꯄꯨꯝꯍꯦꯟꯗꯤ ꯃꯁꯛ ꯐꯖꯅ ꯈꯪꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯜꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯥ ꯁꯥꯒꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯃꯈꯣꯏꯅ ꯐꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯔꯕꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯗꯤ ꯇꯧꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯤꯁꯥ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯉꯥꯡꯅꯕ ꯑꯃꯗꯤ ꯊꯕꯛꯇꯤ ꯇꯧꯗ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯄ ꯑꯁꯤꯅꯤ꯫ ꯉꯁꯤꯁꯨ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯒꯤ ꯅꯥꯀꯟꯗ ꯃꯈꯣꯡ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯃꯈꯣꯏ ꯐꯝꯂꯒ ꯋꯥꯔꯦꯝ ꯁꯨꯅꯔꯤ꯫ ꯇꯣꯝꯕꯅ, ꯑꯩꯈꯣꯏꯁꯦ ꯁꯦꯜꯒ ꯄꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡꯗꯒ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯠꯅꯤꯡꯕꯗ ꯇꯧꯔ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯆꯥꯎꯕꯅ ꯃꯔꯩ ꯌꯦꯠꯄꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯏ ꯀꯩꯅꯣ꯫ ꯊꯕꯛ ꯃꯌꯥꯝ ꯁꯨꯔꯒ ꯍꯣꯠꯅꯔꯗꯤ ꯗꯥꯎ ꯌꯥꯗꯅ ꯂꯥꯏꯕꯛꯀ ꯆꯨꯝꯃꯗꯤ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯁꯩꯗ ꯄꯥꯏꯈꯤꯗꯣꯏꯅꯤ, ꯈꯪꯉꯤꯗꯅ꯫ ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯅꯣ, ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨ ꯇꯧꯔꯨꯗꯅ ꯊꯕꯛ ꯁꯨꯔꯣ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯔꯣ꯫ ꯌꯥꯏ ꯍꯥꯏꯕꯅꯤ ꯀꯩꯗꯧꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯌꯥꯝ ꯆꯥꯎꯔꯤꯗꯨꯕꯣ? ꯑꯩꯅ ꯁꯨꯗ꯭ꯔꯁꯨ ꯅꯪꯅ ꯁꯨꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯅꯦ ꯅꯨꯡꯉꯥꯏꯗꯨꯅꯤ, ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ? ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯄꯨꯝꯍꯦꯟ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯇꯣꯉꯥꯟ ꯇꯥꯟꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯅꯆꯤꯟ ꯏꯅꯥꯎ ꯃꯥꯟꯅꯔꯒꯅꯦ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ꯫ ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯂꯞ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ꯫ ꯍꯌꯦꯡꯋꯥꯏ ꯁꯦꯜꯒ ꯄꯥꯏꯔꯀꯥꯟꯗ ꯄꯨꯛ ꯐꯠꯅꯗꯕꯤ ꯇꯧꯕꯗꯣ ꯑꯩꯈꯣই ꯇꯧꯒꯨꯝꯁꯤꯀꯣ꯫ ꯁꯦꯜ ꯈꯔꯗꯨꯒꯤ ꯃꯔꯨꯞ ꯀꯥꯏꯅꯕ ꯍꯧꯅꯗꯦ꯫ ꯇꯣꯝꯕ ꯈꯖꯤꯛ ꯅꯣꯛꯂꯒ, ꯏꯁ, ꯁꯦꯜ ꯄꯥꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯃꯔꯨꯞ ꯀꯥꯏꯅꯒꯨꯝꯁꯤ ꯀꯥꯏꯅ꯫ ꯀꯥꯏꯗꯩ ꯁꯦꯜꯅꯣ ꯑꯩꯈꯣꯏꯅ ꯄꯥꯏꯗꯣꯏꯁꯤꯕꯣ? ꯊꯕꯛ ꯍꯥꯏꯔ ꯃꯅꯥꯝꯇ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤꯕꯨ ꯇꯧꯒꯦ? ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯁꯨꯃꯥꯏꯅ ꯐꯝꯃꯤ, ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯆꯪꯅꯤ, ꯏꯃꯥꯅ ꯈꯣꯟꯊꯤ ꯃꯄꯥꯛ ꯄꯥꯛ ꯊꯥꯗꯔꯛꯀꯅꯤ, ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ, ꯑꯃꯨꯛ ꯐꯝꯅꯤ꯫ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔ ꯂꯩꯔꯒ ꯀꯥꯏꯗꯩ ꯁꯦꯜꯅꯣ ꯑꯩꯈꯣꯏꯅ ꯄꯥꯏꯗꯣꯏꯁꯤꯕꯣ? ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯋꯥꯈꯜꯁꯦ ꯊꯣꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯂꯒ ꯁꯦꯜ ꯊꯣꯛꯀꯗꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯁꯩꯇ꯫ ꯁꯨꯃꯥꯏꯅ ꯐꯝꯂꯒ ꯁꯦꯜ ꯊꯣꯛꯂꯛꯑꯗꯤꯅꯦ, ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯨꯝꯅꯅꯦ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯃꯤꯗꯣ ꯑꯣꯏꯗꯧ ꯃꯥꯜꯂꯤ꯫ ꯃꯥꯟꯕ ꯅꯠꯇꯦ ꯑꯣꯏꯗꯣꯏꯅꯤꯅꯦ, ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯁꯦꯜ ꯂꯥꯛꯇꯧ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯤꯁꯤꯅꯤ꯫ ꯋꯥꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯒ ꯋꯥ ꯐꯩꯖꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯁꯦꯜꯒ ꯄꯥꯏꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯐꯝꯃꯤꯉꯩꯗꯅꯦ ꯏꯅꯥ ꯏꯁꯦꯟ ꯃꯌꯥꯝꯅꯒ ꯍꯨꯃꯥꯏꯒ ꯍꯨꯝꯗꯅꯕ ꯑꯩꯈꯣꯏꯅ ꯁꯤ ꯆꯥꯅꯤꯡꯉꯤ ꯄꯨꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕꯗ ꯁꯠꯀ ꯄꯨꯔꯛꯇꯅ ꯊꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯑꯣꯏꯕ꯫ ꯄꯨꯝꯍꯦꯟ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯣꯝꯕꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯆꯥꯎꯕꯅ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ꯫ ꯑꯗꯨꯗꯒꯤ ꯆꯠꯄꯒꯁꯦ ꯇꯣꯂꯥꯏꯒ ꯇꯣꯡꯉ ꯆꯠꯇꯅꯕ, ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥ ꯏꯁꯦꯟ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣই ꯂꯥꯛꯄꯗ ꯃꯀꯣꯛꯀ ꯈꯤꯇꯪ ꯅꯣꯂꯨꯞꯀ ꯇꯧꯗꯅꯕ꯫ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯣꯏꯒ ꯏꯟꯅꯔꯒ ꯊꯤ ꯅꯨꯡꯉꯥꯏꯅꯤꯍꯦ꯫ ꯃꯤꯅꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯒꯁꯦ, ꯑꯁꯤ ꯑꯉꯥꯡ ꯑꯣꯜꯍꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯑꯩꯅꯒ ꯃꯥꯏ ꯑꯣꯟꯊꯣꯛ ꯂꯥꯛꯄꯗꯣ꯫ ꯃꯥꯅ ꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯇꯣꯝꯕꯅ ꯆꯥꯎꯕꯒꯤ ꯃꯃꯥꯏꯗ ꯄꯥꯛ ꯂꯥꯎ ꯊꯥꯖꯤꯜꯂꯤ꯫ ꯆꯥꯎꯕ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯇꯣꯝꯕꯗ ꯌꯦꯡꯉꯤ, ꯃꯆꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯤ꯫ ꯈꯪꯉꯤꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯟ ꯊꯥꯔꯤꯗꯨꯕꯣ? ꯅꯥꯏ ꯃꯤ ꯃꯥꯏꯁꯤꯗꯕꯨ꯫
Toma sung noktabi, makut kupak aduda haifit yenglaga, siraga, mahaki kupak da nabliba kangdu makut kubiduna fat kap thui. Aduga, chawbagi mawng du yenglaga haire. Kang hat bibani, manglanda dolai sari ngai dane. Namhai duna kang singwaw khangde na, ha? Badubu kaino, hazana tapna ra tawba yabado, hekta paklang thazili wani. Makhoi ni ki wadu marak thatlaga pumhen haire. Nakhoi ni bu sumaina sum lebdi yare, kaino tawba yaba thabam tawshime. Tomana, kaino ikhoina tawdui sibo. Kaino ba tawdui do, hairo ni. Aduga tawdui se, tawraseba. Tawsi doida tawsi ka dorage. Chawbana, is wangangadi, thabak leitabsi mangai. Thida di, thabaki thabak angta thokpani bu. Hida sum phamlaga thabak sibu kaino. Thabak na aibu subiro lao na makhong na thong na ne. Lakadam na tikhangabo. As, sil thoktaba thabak tu tandro. Aikoi inkolgi napi palaga kari sil no. Ikoi na phangdui sibo. Napi phoibada sieng na phoidabagi imagi khonti do mangai. Ikoi na chaw phangdui si. Aduna sil thokba thabam tawsi. Adu hairo. Pumhen ngak tumi leiraga haire. Ina khunba mi oiramadi ikhada thabak su maya mathamaga ikoina sito kainaga haibado adaidi moisi panaraga leiba yabane noirongani da ina khunbagi punsi se chaning musani thakning muthakani thabak haira wana sudau nate silsu mayam thokni noirongani bo magi wado taraga tomadu khangla laukhali kaino he thabak subum khanbaga male mawongadi chawbana mu haire aisu thabak hairto male aduga seran duran mahadi wakhal goi sagat leramdana ibungo nangama suna ba thabak du leitradi kaino haidu sibo thabak leitabagini aina haidrisi lerede su thabak to hairoitro ai khakta sum khalisi kaino hamida noi di khanba yadro nakok pandro noibo angonda su silisibu nusu khalu kaino aisu khange makhoi humdu ngak tumin lei ngaki matungda tomba naire sumain tawrsi awangi singkhong do adudadi lairemi thoina kanam jangnadabani aduda chengum map jongongani tan chadradi yaipan su chonglamba yari pone nahanung takibudo aduga singkhras yengusi adoyedi thabak leire tombagi wadu chawbane saithale chaloi swaida chinga topomda leitabadona mina jangnadaba singduda mina jangnadaba singduni aina sangsaisi mina hekhido mayamdo moina jangradi aikhoinani hektuisi khangabo adubu mina lairemi thoi haido lairemido amuk thengnaragane khak singaga chinyaga se kongon pejet padi karaga tinga leithokradi aikhoi hum pulap lani se chawban hairagli wafamdo handakti pumhen oina khummi chawba nangsidi thaba hojringaida sibana bhana pansile lairemi layaibai wani kanamta thengnaba nati aikhoina gyan tarakpadeni asida lairemi thoi haidana kanam changrisi kanamta thengnai habsu tade ahallamana pangai haibaduni nangna tasingna khalidu kaigino aduda chatladi iwa wadana suwa wadana selutam tambi yaduni is atopa ma hayuba mai tallemi aduda changba talleba amuk lairemi thengnaradi thengnaroi wani nangbo adu thengnaradi kamai toba handakti tomba no oina fatkum lei thengnararedana nang oina pisilama loire kaino kaino khangdimi mina thengnaredi kok thengnaroidana nang chapatalaga nang adum phamanga lehro akhoi chalani ani du sanna bahga lei upaliti sauba lehba sungamda makhoi gi matung inadu lai asumna makhoi hum wari sa saduna awang singi manak tamna lai makhoi hum na sum lakpana awang singdu yore adoi manakta mimta tadaba oibana kanamta leibadi ude makhoi isong song leiriba chingi lambi dudagi makhongna ngak lepaga lei chawbana han haire noyani asuk songusibu kawa ngamdero iwadi hanse se leihe tomana nangam haning nagan hankro aswala ga kai mo handoino makhoi anina adumna wari sanaringaida pumhendi napi songwa singdu haidoklaga mathakta ka bahokre tombasu inaki upai lete sawbasu pisumani du suklag inai haiba tawbaga asum lakpana
ꯁꯣꯡꯂꯝꯕꯗꯨ ꯐꯔꯦ ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯑꯃꯗꯤ ꯌꯥꯏꯄꯟ ꯃꯌꯥꯝ ꯑꯃ ꯆꯣꯡꯗꯨ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯝꯇꯅ ꯆꯪꯕ ꯇꯧꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯀꯣꯝꯅ ꯐꯪꯏ꯫ ꯆꯥꯎꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯅꯤꯗꯨꯅ ꯍꯦꯛꯄꯗꯒꯤ ꯆꯥꯎꯕꯅ ꯍꯦꯛꯄꯗꯨꯅ ꯍꯦꯟꯅ ꯌꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯊꯤꯅ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯌꯥꯝꯁꯦ ꯌꯣꯜꯂꯗꯤ ꯁꯣꯏꯗꯅ ꯁꯦꯟ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯂꯩꯕ ꯌꯥꯔꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯅ ꯍꯥꯏꯐꯦꯠ ꯌꯩꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯁꯤ ꯌꯣꯜꯂꯒ ꯐꯪꯕ ꯁꯦꯜꯗꯨꯅ ꯁꯤꯗ ꯅꯨꯡꯉꯥꯏꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏ ꯌꯥꯗꯣꯏꯅꯣ? ꯕꯣꯟꯙꯨ ꯅꯪꯕꯣ! ꯌꯥꯝ ꯐꯪꯗ꯭ꯔꯒꯁꯨ ꯈꯔꯗꯤ ꯐꯪꯅꯤ ꯀꯩꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯩꯈꯣꯏꯅ ꯁꯦꯜꯒ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯍꯔꯥꯎꯕꯗ ꯂꯣꯏꯗꯣꯏꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯎꯃꯪ ꯑꯁꯤꯗ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯈꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯄꯔꯥ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯈꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯤ꯫ ꯇꯣꯝꯕꯒ ꯆꯥꯎꯕꯒꯅꯁꯨ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯆꯥꯎꯕꯅ, ꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯌꯥꯝ ꯅꯠꯇ꯭ꯔꯁꯨ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯏꯃꯥꯗ ꯄꯤꯕꯗꯤ ꯌꯥꯅꯤꯅ꯫ ꯈꯤꯇꯪꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯀꯩꯅꯣꯝ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯃꯨꯛ ꯆꯥꯔꯒ ꯀꯌꯥꯝ ꯌꯥꯝꯅ ꯂꯦꯝꯍꯧꯗꯣꯏꯁꯤꯕꯣ? ꯁꯤ ꯈꯛꯇ ꯌꯣꯟꯗꯣꯏꯁꯤꯕꯣ? ꯀꯩꯅꯣꯅꯦ, ꯃꯌꯥꯝ ꯁꯨꯇꯤꯗ ꯋꯥꯠꯂꯤꯁꯤꯗꯤ꯫ ꯈꯤꯇꯪ ꯌꯥꯝ ꯊꯤꯔꯒ ꯀꯨꯝꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ? ꯈꯤꯇꯪ ꯌꯥꯝ ꯊꯤꯔꯒ ꯀꯥꯏꯅ ꯅꯪꯕꯨ ꯉꯁꯥꯏ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯗꯥꯏꯅꯦ? ꯆꯠꯂꯣꯁꯨ ꯌꯥꯔꯦ꯫ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯂꯗꯧꯅꯤ ꯍꯧꯖꯤꯛ꯫ ꯅꯪ ꯆꯠꯀꯦ ꯆꯠꯂꯣ, ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯆꯠꯈꯤꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯄꯨꯝꯍꯦꯟ ꯌꯥꯅꯤꯡꯕ ꯐꯥꯎꯗꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯕꯥꯅꯤ, ꯆꯤꯡꯁꯤꯗꯩ ꯂꯩꯀꯥꯎꯊꯔꯛꯇꯅꯕ꯫ ꯑꯗꯩꯗꯤ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯃꯒ ꯑꯗꯨꯝ ꯂꯣꯏꯁꯅꯤ꯫ ꯆꯥꯎꯕꯅ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯗ, ꯇꯥꯅꯤꯡꯗꯦ, ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯤ꯫ ꯆꯤꯡꯗꯒꯤ ꯂꯪꯊꯅꯤ ꯀꯥꯏꯅ꯫ ꯅꯪꯅ ꯍꯥꯏ ꯋꯥꯁꯦ ꯑꯩꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯑꯒ ꯊꯅꯝꯒꯦ ꯁꯤꯅꯤꯅꯦ? ꯇꯥꯅꯤꯡꯗꯦꯀꯣ ꯆꯥꯎꯕ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯣ ꯗꯞ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯄꯨꯝꯍꯦꯟꯗꯨ ꯋꯥ ꯉꯥꯡꯗꯅ ꯆꯥꯎꯕꯗ ꯌꯦꯡꯉꯤ꯫ ꯆꯥꯎꯕ ꯋꯥ ꯉꯥꯡꯗ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯂꯨꯗ꯭ꯔꯦ꯫ ꯃꯈꯣꯏ ꯂꯩꯔꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯑꯁꯣꯡꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯄꯨꯝꯍꯦꯟ ꯃꯈꯨꯠꯇꯨꯅ ꯅꯥꯄꯤ ꯑꯋꯥꯡꯕꯁꯤꯡꯗꯨ ꯐꯠ ꯂꯥꯎ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯏꯪꯉꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯁꯤꯗꯤ? ꯇꯣꯝꯕꯒ ꯆꯥꯎꯕꯒꯁꯨ ꯃꯥꯅ ꯌꯦꯡꯂꯤꯕꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏꯅꯤꯗꯤ ꯃꯁꯤꯅ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯅ ꯂꯣꯏꯅ ꯊꯣꯛꯈꯤ꯫ ꯂꯥꯏꯔꯤꯛꯀꯨꯝꯅ ꯇꯧꯏ, ꯌꯥꯝꯅ ꯂꯤꯔꯕꯁꯨ ꯃꯥꯜꯂꯤ, ꯌꯥꯝꯅꯁꯨ ꯊꯥꯏ, ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯅ ꯌꯥꯝꯅ ꯊꯥꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯇꯧꯏ꯫ ꯑꯗꯨ ꯎꯔꯒ ꯆꯥꯎꯕꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯕ ꯍꯧꯔꯛꯏ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯣ ꯆꯠꯀꯨꯝꯁꯦꯗꯅ? ꯍꯤꯡꯆꯥꯕꯤꯒ ꯑꯣꯏꯔꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯁꯦ? ꯄꯨꯝꯍꯦꯟꯅ ꯆꯥꯎꯕꯗꯨ ꯆꯩꯊꯠꯂꯤ, ꯇꯥꯅꯤꯡꯗꯦ ꯆꯥꯎꯕ, ꯅꯪ ꯁ꯭ꯋꯥꯏꯗ ꯄꯨꯜꯂ ꯊꯅꯝꯁꯤꯅꯤꯀꯣ ꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯄꯣꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯑꯀꯣꯛꯄꯔꯣꯝꯗ ꯂꯪꯊꯣꯔꯛꯏ꯫ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯍꯥꯏꯔꯒ ꯆꯠꯊꯣꯛꯏ꯫ ꯑꯀꯣꯛꯄ ꯃꯐꯝꯗ ꯂꯩꯕꯗꯨꯗꯗꯤ ꯎꯔꯦ ꯂꯥꯏꯔꯤꯛ ꯑꯃꯅꯤ, ꯌꯥꯝꯅ ꯊꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯈꯨꯝ ꯑꯣꯏꯅ ꯄꯥꯜꯂꯤ꯫ ꯄꯥꯜꯂꯤꯕ ꯃꯈꯨꯝ ꯑꯗꯨ ꯀꯨꯏꯔꯦ ꯍꯥꯏꯕ ꯇꯥꯛꯄꯒꯤ ꯃꯆꯨ ꯑꯣꯜꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯖꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯈꯪꯂꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯄꯨꯝꯍꯦꯟꯒ ꯇꯣꯝꯕꯒ ꯐꯝꯊꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯦꯡꯉꯤ꯫ ꯄꯨꯝꯍꯦꯟ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯄꯥꯏꯔꯒ ꯊꯥꯡꯒꯠꯄꯗꯨꯁꯨ ꯌꯥꯝꯅ ꯂꯨꯝꯕꯒꯨꯝꯅ ꯇꯧꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯃꯥꯏ ꯑꯊꯥꯕꯗꯨ ꯍꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯌꯦꯛ ꯑꯃꯨꯕꯅ ꯆꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯔꯝꯃꯤ꯫ ꯇꯣꯝꯕ ꯄꯨꯝꯍꯦꯟꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯆꯦꯞꯊꯔꯒ ꯌꯦꯡꯂꯒ ꯊꯥꯔꯤ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯄꯥꯔꯛꯏ꯫ ꯁꯅꯥ ꯊꯤꯅꯕ ꯂꯝꯕꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯠ ꯁꯠ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯇꯣꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯒ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯥꯎ ꯌꯨꯝꯗ ꯐꯖꯅ ꯌꯦꯡꯉꯨꯔꯁꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯍꯦꯛꯂꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯗꯨ ꯄꯥꯏꯔꯒ ꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯤꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯤ ꯑꯃꯅ ꯌꯦꯠꯂꯒ ꯅꯝꯕꯣ ꯁꯥꯗꯨꯅ ꯄꯨꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯂꯤꯠꯄ ꯐꯨꯔꯤꯠ ꯑꯗꯨ ꯑꯃꯨꯛ ꯂꯤꯠꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯌꯣꯟꯒꯦ ꯍꯥꯏꯅ ꯍꯦꯛꯂꯛꯄ ꯄꯣꯠꯇꯨ ꯌꯣꯟꯗꯕꯤ ꯏꯃꯨꯡꯗ ꯇꯣꯝꯕꯒꯤ ꯃꯃꯥꯗ ꯊꯣꯡꯅꯕ ꯍꯥꯏꯅ ꯄꯤꯁꯤꯜꯂꯤ꯫ ꯄꯨꯝꯍꯦꯟꯁꯨ ꯇꯣꯝꯕꯒꯤ ꯃꯃꯥꯒꯤ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯆꯥꯕ ꯇꯨꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯄꯨꯂꯞ ꯇꯨꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄꯨꯝꯍꯦꯟ ꯍꯣꯏꯗ ꯄꯨꯂꯞ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕꯁꯨ ꯌꯥꯎꯏ꯫ ꯃꯃꯥꯁꯨ ꯃꯆꯥꯁꯤꯡꯗꯨꯅ ꯏꯟꯁꯥꯡꯒ ꯄꯣꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯃꯥꯅ ꯍꯥꯏꯍꯧꯔꯤꯕ ꯊꯥꯒꯠ ꯋꯥꯍꯩꯗꯨ ꯇꯥꯗꯅ ꯄꯨꯝꯍꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛꯇꯨ ꯍꯥꯟꯅ ꯊꯝꯕ ꯂꯥꯛꯏ꯫ ꯂꯝꯕꯤꯗꯁꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫
Horen chak to ka noi doi na tungge na ne la si pun aduga phajana yengase hongsi marang yeng bato nungai roi hoi asi hainaraga makhoi humdu lairik adu thamlure adugi matung makhoi humdu amuk tumbagi yumda chak chaba lai nahan makhaidi makhoi masen wari sanaraga pangdong tunokpode imungdu kharadi nilibani nasidi kanamta hauna wangangde wari sanarasu makhoi masen mamampa tadana mongda surusur tawdun sanai asumna makhoi chak chaba loiraga pumhen hoida pulap tumluge haidun lai mamasu irai laini ya thore makhoi humdu pumhen hoida thana mai matik sana purak tun lai aduga imung adu hana mai ni pungan ngal halle asigi matung mina loina tumna khrabada khara thingjilakla matamda makhoi humdu phak tharaga mai pungan ngalanduna lerik aduna mayai da thamlaga makhoi hum lerik adugi koibada lai pumhen lerik adu tapna hangdokpa hawi ngasai dumna chap manaba mayekna thadu leirami lerik adu makha padringai makhoi hum hana wari sanai sibu khaiyoi jano toman hairakpani pumhena khumi tharisi utro asengbai goi jalo sibo asengbai na tradi hekta pungthada thaba yabra ise chawbana sumai thajillaga lerik pahalaga ne but kobagi lerik oira leramdana ba animak chamanaba matamda chawbagi lukhamda madi nangana kupakna thai chawba chaina don laure ayo koino nakoini bu nakok japu naini siran duran yam ngadana pumhen hairakpani tomana pumhen haire hoise oini mo orisino yare pumhen nashi paro tagi pumhen lerik aduda muna yenglaga lerik adugi semai mahangdoktuna leirami chena aduda manglan haiduna amu mayekna thadu leirami makhoi hum wakhalda thari mayek adu loina pai kanamta masina thokna panade mathangi semai du amuk hangdoi miyoiba mana tumbagi saktam yeklami mi duge koibudasu lei kaya mana koisili adugi matung semai ma muhangdoi handakti singnungi lambi magi ayekpa laini lambi du hek yengmada isada thuk lauba akibam phawi ahumdu wamda ngangnade adubu madungmadi kuina sang yengluche mathangi semai du ama muhangdoi mina selaga karigumba mana tanabagi mawongni makhoi humdu kibam yawsilei pumhen mathangi lamaidu amu hangdoi handakti hingsabi nupi amagi akiba phanglaba sakpamni ahumak amuktada khanglaw lawi chawbana tomana napsili mamit adunadi ayekpa laidu damani yengi ani dumadi yengdabida leire pumhen makhut aduna phat chemaidu haigatli adubu mathangi lemai adu ubada ahumak larumbudu saplepi chawbadu tomadagi handoklaga ayekpa laidu yengi yamna phajaba konung amagi sakphamni ahumdu handagi hena sangsilei aduga mathangi lemaidu amamu hangdog matamdadi sanalupa mayamna ka hena sauna pairaga leibagi ayekpa laima yawrammi adu ubu matamda makhoi humdi nokmi amana madu yengnai ngaiha ekpa lagi sakphamdu yenglaga mathangi semaidu amu hangdoi semaidu dagi amu mayekna sangna tangkak naina iba hauri makhoi hummak muna yengi pumhen ahubagi mayek khara makhol thokna paba hauri chingnung amagi athupa leinung hutta changphade bangla lakta tawruba taibang kanagi asunmano mapu magi asunba pari nangi aringba hagulu pare hagulu sintha pangu kanade tomana fat haire yare makhonga tholakano pumhen makhon thoktana lerik adu pakri lerik adu yamna tharaga semai khara khaktani amubu mayekna iramba adubu semai khara duda tawgadaba singdi loina yawkhre lerik adu pabu loirakpada makhoi amana amada yengnai hausigi oinadi lerik adu hariba thabak mayamdu tawbudi oithoklaroi lerik adu khumjillaga pumhen haire sibu oiduri dorisibo tombana oiboidaba hayengse tawrogekta yengase chawbana mu haire ada sida hariba hingsabi sisu adu oidura asi haraga lerik adu yekhiba hingsabi du amuk ayekpa laising du yenglaga toman haire tawgada mayam du di sida lon yega leirin tawise
ꯑꯗꯨꯗꯤ ꯇꯨꯝꯃꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯇꯨꯝꯊꯔꯦ ꯑꯗꯨꯕꯨ ꯃꯁꯥꯁꯤꯡꯗꯨꯗꯤ ꯏꯔꯥꯡ ꯂꯥꯡꯕ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯡꯉꯥꯟꯕꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯃꯗꯨꯗꯤ ꯐꯝꯗ꯭ꯔꯤ ꯇꯣꯝ ꯍꯣꯏꯗ ꯑꯣꯏꯅ ꯂꯥꯛꯂꯒ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯆꯥꯎꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯍꯨꯝꯂꯛ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯥꯜꯂꯒ ꯂꯩꯅ ꯀꯣꯏꯁꯤꯟꯕ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯇꯨꯝꯗꯣꯏꯕ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯗꯨꯒ ꯁꯅꯥ ꯐꯪꯂꯒ ꯃꯤꯀꯞ ꯊꯣꯛꯂꯛꯑꯗꯤ ꯐꯖꯅꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯝꯃꯒ ꯑꯗꯨꯒ ꯁꯅꯥ ꯊꯤꯕ ꯆꯠꯄꯗ ꯑꯃꯨꯛ ꯃꯁꯛ ꯊꯤꯕꯤ ꯍꯤꯡꯆꯥꯕꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯪꯗ ꯆꯠꯄꯗꯣ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯪꯗ ꯍꯥꯠꯂꯦꯅ ꯈꯜꯂꯣ ꯇꯥꯏꯕꯪꯗꯁꯨ ꯑꯗꯨꯝ ꯁꯤꯗꯣꯏ ꯆꯠꯂꯣ ꯅꯪꯅ ꯁꯤꯕ ꯅꯥꯕꯗ ꯑꯗꯨꯝ ꯇꯧꯔ ꯂꯩꯌꯣ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯈꯔ ꯇꯞꯅ ꯉꯥꯡꯉꯣ ꯃꯤꯅ ꯇꯥꯔꯒ ꯑꯉꯥꯎ ꯑꯐꯩ ꯃꯥꯅꯤ ꯆꯥꯎꯕꯅ ꯑꯗꯣ ꯀꯥꯏꯗꯒꯤ ꯂꯩꯅꯣ ꯑꯩꯈꯣꯏꯅ ꯊꯤꯗꯣꯏꯁꯤꯕꯣ ꯂꯩꯀꯥꯏꯁꯦ ꯂꯩ ꯌꯥꯝ ꯄꯥꯜꯂꯦ ꯆꯥꯎꯕ ꯑꯗꯨꯕꯨꯕ ꯀꯩ ꯍꯥꯏꯔꯒꯅꯣ ꯑꯩꯈꯣꯏꯅ ꯂꯩ ꯍꯦꯛꯇꯣꯏꯁꯤꯕꯣ ꯑꯩꯈꯣꯏ ꯆꯥꯎꯕꯗꯣ ꯁꯤ ꯌꯧꯔꯦ ꯃꯥꯒꯤ ꯂꯩ ꯀꯠꯄꯒꯤꯅꯦꯅ ꯍꯥꯏꯗꯣꯏꯕ ꯇꯥꯅꯤꯡꯗꯦ ꯆꯤꯡꯗꯨꯡꯒ ꯑꯃꯨꯛ ꯏꯟꯗꯅ ꯅꯪ ꯃꯈꯣꯏꯁꯨ ꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯂꯩꯀꯥꯏꯗꯒꯤ ꯂꯩ ꯈꯔ ꯍꯦꯛꯏ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯆꯥꯛ ꯆꯥꯔꯕ ꯇꯨꯡꯗ ꯄꯨꯝꯍꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯧꯏ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯨꯝ ꯄꯨꯂꯞ ꯆꯟꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯤꯞꯊꯩ ꯑꯀꯤꯕ ꯑꯃꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯇꯨꯝꯗꯕꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯨꯝꯈꯤꯕꯒꯨꯝ ꯃꯈꯣꯏ ꯍꯨꯝꯗꯨ ꯃꯈꯨꯠ ꯑꯗꯨ ꯑꯗꯨꯝ ꯁꯝꯅꯔꯒ ꯇꯨꯝꯊꯈ꯭ꯔꯦ ꯃꯈꯣꯏ ꯍꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯈꯣꯏ ꯍꯨꯝ ꯂꯝꯕꯤ ꯑꯃꯗ ꯐꯥꯎꯔꯛꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯐꯥꯎꯗꯣꯔꯛꯄꯒ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯑꯗꯒꯤ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯍꯤꯡꯆꯥꯕꯤ ꯂꯩꯐꯝꯗꯣ ꯌꯧꯔꯖꯥꯠꯂꯣ ꯇꯣꯝꯕꯅ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯁ꯭ꯋꯥꯏꯗ ꯄꯨꯜꯂꯒ ꯊꯅꯝ ꯆꯠꯅꯤ ꯆꯥꯎꯕꯅ ꯇꯥꯅꯤꯡꯗꯦꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯨ ꯑꯁꯤ ꯌꯦꯡꯉꯨꯇꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯀꯩ ꯑꯃꯗ ꯃꯈꯨꯠ ꯑꯗꯨ ꯊꯦꯜꯂꯤ ꯑꯅꯤꯗꯨꯁꯨ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯈꯤꯕ ꯏꯁꯨꯛ ꯁꯨꯛꯄ ꯂꯝꯕꯤꯗꯨꯅꯤ ꯂꯝꯕꯤꯗꯨ ꯌꯦꯡꯂꯒ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯁ ꯁꯤꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯏꯍꯦ ꯁꯅꯥ ꯂꯧꯕ ꯆꯠꯄ꯭ꯔꯕꯨ ꯍꯤꯡꯆꯥꯕꯤꯅ ꯁꯅꯥ ꯊꯣꯝꯂꯒ ꯑꯃꯨꯛ ꯍꯥꯠꯈꯤꯗꯅꯕ ꯄꯨꯝꯍꯦꯟꯅ ꯁꯤꯕ ꯅꯥꯕꯒ ꯑꯝꯇ ꯄꯜꯂꯛꯈꯤꯅꯣ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯇꯞꯅ ꯂꯝꯕꯤꯗꯨꯗ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯂꯛꯏ ꯃꯇꯤꯛ ꯃꯝꯕꯁꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯆꯥꯎꯕ ꯄꯨꯝꯍꯦꯟꯒꯤ ꯃꯈꯨꯠꯇꯨ ꯆꯤꯖꯤꯠ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯌꯥꯝ ꯃꯝꯃꯤꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯎꯕꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯔꯛꯏ ꯇꯣꯝꯕꯅ ꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤ ꯃꯥꯅ ꯍꯥꯏꯔꯤꯉꯩ ꯇꯣꯝꯕ ꯃꯅꯤꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯇꯣꯝꯕ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯏ ꯃꯝꯕꯅꯤꯅ ꯀꯔꯤꯁꯨ ꯎꯗꯦ ꯇꯣꯝꯕ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯉꯪꯕ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯛꯏ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡꯕ ꯉꯥꯛꯇ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯛꯄꯗꯨ ꯎꯕꯗ ꯇꯣꯝꯕꯗꯨ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯎꯏꯃ ꯍꯤꯡꯆꯥꯕꯤꯅꯦ ꯆꯦꯜꯂꯨꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯁꯨ ꯆꯦꯟꯈ꯭ꯔꯤ ꯑꯅꯤꯗꯨꯁꯨ ꯇꯨꯡ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯅ ꯇꯤꯡꯈꯠꯇꯅ ꯆꯦꯜꯂꯤ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯉꯪꯂꯒ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯏ ꯃꯈꯣꯏ ꯍꯨꯝꯗꯨ ꯋꯥꯕꯒ ꯈꯪꯗꯦ ꯇꯨꯡꯗ ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯆꯥꯕꯤꯕꯨꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯇꯤꯡꯈꯠꯇꯅ ꯆꯦꯜꯂꯤ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯤꯜꯂꯤ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯃꯨꯛ ꯆꯦꯜꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯃꯤ ꯈꯪꯍꯧꯗꯦ ꯑꯍꯨꯝꯃꯛ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯩ ꯑꯗꯨꯒ ꯏꯔꯣꯏꯔꯒ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯏ ꯍꯤꯡꯆꯥꯕꯤꯗꯨ ꯉꯪꯂꯒ ꯃꯈꯣꯏꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯜꯂꯛꯄꯅ ꯋꯥꯕꯅ ꯂꯣꯏꯔꯦ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯋꯥꯔꯦ ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯁꯦꯡ ꯃꯔꯥꯡ ꯂꯣꯏꯅ ꯎꯔꯛꯏ ꯍꯤꯡꯆꯥꯕꯤꯗꯨꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯃꯃꯨꯛ ꯊꯣꯛꯂꯛꯏ ꯆꯥꯎꯕ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯎꯈꯤꯕ ꯑꯆꯧꯕ ꯌꯨꯝ ꯑꯗꯨꯅꯤ ꯆꯥꯎꯕ ꯑꯇꯩꯗꯁꯨ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯇꯛ ꯇꯛ ꯊꯤꯜꯂꯤ ꯃꯈꯣꯏꯅꯁꯨ ꯌꯦꯡꯊꯣꯔꯛꯏ ꯎꯔꯕꯁꯨ ꯋꯥꯕꯗꯨꯅ ꯍꯦꯟꯕꯅ ꯃꯈꯣꯏ ꯆꯪꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯃꯈꯩ ꯇꯥꯟꯅꯔꯕ ꯍꯤꯡꯆꯥꯕꯤꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯂꯩꯔꯦꯝꯕꯤꯗꯨ ꯑꯣꯟꯊꯣꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯏꯪꯉꯪꯉꯛꯏ ꯈꯨꯗꯛꯇ ꯊꯣꯡꯕ ꯁꯥꯗꯨꯅ ꯂꯩꯔꯦꯝꯕꯤꯗꯨꯅ ꯃꯈꯣꯏ ꯍꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ
ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ? ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ, ꯅꯈꯣꯏꯅ ꯑꯁꯨꯛ ꯋꯥꯔꯤꯕ, ꯅꯈꯣꯏꯅ ꯊꯋꯥꯏ ꯐꯥꯎꯕ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯂꯥꯛꯂꯤꯕꯁꯦ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯕ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯅꯕꯅꯦ ꯍꯥꯏꯕ꯫ ꯇꯥꯎ ꯅꯨꯄꯥ ꯃꯆꯥ, ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯋꯥꯔꯤꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯣꯏꯅ ꯆꯤꯡꯗ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯟꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯈꯪꯉꯣ, ꯅꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯣ ꯅꯈꯣꯏꯒꯤꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤꯕꯗꯣ ꯅꯈꯣꯏꯅ ꯈꯪꯂꯕ ꯃꯈꯣꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯅꯈꯣꯏ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯉꯁꯤꯒꯨꯝꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯍꯣꯠꯅꯔꯕꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯕ ꯃꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯂꯤ꯫ ꯃꯤꯁꯛ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯅꯈꯣꯏꯅ ꯉꯁꯤꯁꯤꯗ ꯂꯥꯛꯄꯗ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯉꯥꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯀꯔꯤ ꯑꯣꯏꯒꯅꯤ? ꯏꯃꯥ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯍꯧꯔꯛꯐꯝꯁꯨ ꯏꯃꯥꯅꯤ꯫ ꯃꯥꯂꯦꯝꯗ ꯏꯃꯥ ꯍꯥꯏꯕꯁꯦ ꯑꯅꯤ ꯁꯨꯅ ꯐꯪꯈꯤ ꯌꯥꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯨ꯫ ꯅꯈꯣꯏꯅ ꯍꯣꯠꯅꯔꯕꯗꯤ ꯅꯣꯡꯃꯗꯤ ꯅꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯁꯥꯒꯠꯂꯤ ꯃꯪꯂꯥꯟ ꯑꯗꯨ ꯋꯥꯗ꯭ꯔꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅꯁꯨ ꯈꯪꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩꯍꯥꯛꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯠꯂꯣ꯫ ꯅꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎꯗꯣ ꯑꯃꯨꯛ ꯌꯦꯡꯉꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯥꯏꯕꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯍꯨꯝꯃꯛ ꯇꯨꯝꯂꯝꯕꯗꯒꯤ ꯂꯣꯡꯅ ꯐꯨꯕꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯣꯔ ꯃꯄꯤ ꯑꯃꯃꯨꯛ ꯍꯣꯜꯂꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯣꯡꯗꯤ ꯉꯥꯟꯐꯨꯡ ꯇꯧꯔꯛꯏ꯫ ꯇꯣꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯀꯥꯟꯅꯗꯦ, ꯏꯪꯈꯣꯜ ꯁꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯣꯏꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤ, ꯃꯈꯣꯏꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯂꯩ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛ ꯁꯅꯥ ꯉꯥꯛꯇ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯁꯅꯥꯗꯨ ꯃꯈꯣꯏꯅ ꯁꯣꯛꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯆꯥꯎꯕꯅ, ꯃꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯁ, ꯀꯣꯛꯀ ꯉꯥꯎꯍꯜꯂꯤꯗ꯫ ꯄꯨꯝꯍꯦꯟꯅ, ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯦꯟꯕꯒꯤ ꯃꯍꯩꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯅꯥꯗꯨ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯅꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯅꯤꯡꯕꯗꯨ ꯐꯥꯎꯗ꯭ꯔꯦ꯫ ꯃꯁꯥ ꯃꯁꯥꯅ ꯆꯥꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯏꯁꯣꯡ ꯁꯣꯡ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯅꯥꯄꯤ ꯍꯥꯏꯗꯠꯄ ꯍꯧꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯂꯛꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯐꯩꯗ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯧ ꯍꯥꯏꯕ ꯈꯛꯇꯃꯛ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯅꯥꯗꯨ ꯁꯤꯖꯤꯟꯅꯔꯕꯁꯨ ꯑꯔꯨꯕ ꯇꯥꯡꯀꯛ ꯈꯛꯇ ꯁꯤꯖꯤꯟꯅꯩ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫